Online Manipur YouTube channel sebeng birba mayam pum namuk puwa makan nataram noksari ahan badiam namuru iba pau ama Youth of Manipur dagi taminasi ngasi tangkun September 2023 Youth of Manipur gi nahasing na Manipuri lengak ta thamki warep sing adu tabukta ontok pagi mami urak taba maram na ngasi nahasing gi apun bana tabi draba lengak amadi lengak loi sing da section waron ama noluk na thamjari madudi ahan bada sattari parliament session asida Manipur gi MP sing na house ta adjournment motion thangat tutpiduna Manipur gi issue asi resolve tawhanbiu ani sobo point da miam gi kholau puduna Delhi sat khiba MLA sing na hojik phawbagi oina marik chumba report Manipuri miam da khangan bigadabani ahum sobada miam gi kholau pudun Delhi sat pada saruk yadrba MLA sing na yaudabagi matik saba maram pigadabani amasung rajniti dol gi khetnaba thamdana MLA sing na sathariba parliament session asi loidringai mangoinana Delhi satuna miam gi oiba apunba kholau asi parliament session loidringai da phongdokadabani Manipuri MP sing na Manipuri gi oibana issue asi parliament da puthoktaba taraba amadi MLA sing na miam gi oiba santi hanjil handrabadi Youth of Manipur na miam gi loinana akan bakhungjing sanction na basem saba loijare khangan jariba Youth of Manipur gi nahasing one voice one command duga mathangi update asisu Youth of Manipur dagini sana laipak Manipur se mapu pandab bagum tawning ba tawnarakliba maikai khandraba loisinpham naidana mathong maram khangdaba phibam amadal lehelakliba sekanagi khusil thawrangno asukluraba lanpham tanja asida amaga ikoi masen nungsinaratriba ikoi masen yengthina halliba ikoi maselgi marakta sagalakliba mai asi kanagi khusilno asukluraba tanja asida Manipur gi luchingba khuding makna tuminna marol thoktriba si leibak thibani tasengna misam aikoi samam nahle hingliba mahing asi panthungpham leitaba palepham yaudraba punsi uhelle naha singna kadomda ima singna kadaida relief singna kadomda makhoi gi punsi na karaida lusingba khuding makna leipak asigi chap yungna naripak ki khanba matam yaudribara asukna thongna naringjen yaudaba noisibo mitai natrabara lusingba natrabara haina Youth of Manipur na phungduk aduga mathangi update asna Arambai Tengol ga mari leina den Najimuddin ngarang nungtin pung anirom taba matamda Kaksing police station gi manung channa leiba sora maning leikai da thokiba thodok adu miamna aranba Tengol na selgi demand to balak pada nongmai kapthorok pada misimina thokre haina Manipur gi mafam kaya da sandorki wafam adu aranba pauni Arambai Tengol na sora khulda ngasi phawda selgi demand to rakhiba amasung makhal amatagi thabuk thoram sing amata satharakhiba mamangda su leite hojik su leite haina palel jira parisat oiriba MD Najimuddin na pawmi sing da phongdorakli ngarang sora maning lekai da pangthokpa pawmi sing ga unaba amada Najimuddin na makhatara dun hai sora maning lekai da drug yoli yonde haibagi wahauda laibak thiba thodok maja ama khak thokibani thokiba thodok adu da Arambai Tengol ga karigum hiram amada ta mari leinade wakhal ta nahuda ba khardagi laibak thiba thodok ama thokibani sora khulgi lusing basing amadi club organization gi miyoi sing yauna matungda sigumba thodok asi amuk anna thokandana ba hotna minnaba punna wakhal ta minnare haina su phongdoki sora amasung palen GP gi pradhan ani MD Mukimuddin amasung MD Bahadur Rahman yauna pangthokiba pawmi singu unaba adu da thokiba thodok adu da hakthengna chenabani hariba sora maning leikai dagi thoibi mapuroiba alwar kauban nupi amana phongdorakpada sakhangdaba miyoi kharna nisa saba miyoi ama puraktuna aigi dukan dagi drug lawi haiduna drug sing kadai de lei puthoro u haibadagi aina aigi drug yonde haibada lagliba miyoi sing aduga aiga khon kan khatna rakhi loina ningai sangdaina ki maduda manak nakpada leiramba leikai gi miyoi sing sangsilaktuna ngasigi thokaningdaba thodok adu thokibani asigumba thodok asi matungda su thokan biganu haina phongdorakli video si yung bibagi tamak tamayam pumna mpu amuk kahana thakachari. Thank you so much.